ꯅꯤꯡꯉꯣꯜ ꯂꯩꯃ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯕꯅꯁꯨ ꯃꯤꯌꯥꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯅꯐꯝ ꯑꯣꯏꯅꯅꯕ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯐꯝꯅ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯄꯒꯨꯝꯅ ꯇꯧꯔꯤꯕ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯁꯃꯥꯖ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯁꯥꯗ ꯂꯩꯖꯔꯝꯕ ꯊꯥꯖꯕ ꯑꯗꯨꯃꯗꯤ ꯑꯗꯨꯃꯛ ꯅꯝꯁꯤꯟꯗꯨꯅ ꯏꯀꯤꯗ ꯀꯤꯖꯕ ꯏꯄꯥꯗ ꯄꯥꯈꯠꯆꯕ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯈꯟꯕꯅ ꯃꯊꯧ ꯑꯣꯏꯔꯛꯂꯤ꯫ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯂꯒ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯀꯔꯝꯅ ꯃꯌꯥꯝꯒꯤ ꯂꯛꯅꯐꯝ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯅꯥꯛꯇ ꯃꯍꯥꯛ ꯂꯦꯞꯂꯨꯒꯅꯤ? ꯅꯤꯡꯊꯦꯝꯗꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ, ꯅꯤꯡꯊꯦꯝ, ꯑꯩ ꯖꯒꯣꯏ ꯁꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯖꯒꯣꯏ ꯈꯛꯁꯨ ꯅꯠꯇꯦ, ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯣꯛꯄ, ꯃꯤꯌꯥꯝ ꯃꯔꯛ ꯇꯤꯟꯕ, ꯃꯁꯤ ꯃꯌꯥꯝ ꯑꯁꯦ ꯑꯩ ꯌꯥꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯞꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯩꯒꯤ ꯏꯐꯝꯗ꯫ ꯃꯗꯨꯒꯤ ꯊꯧꯅꯥꯗꯣ ꯃꯥꯡꯈꯤꯕꯒꯨꯝꯅ ꯇꯧꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯅꯤꯡꯊꯦꯝ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯖꯔꯤ꯫ ꯃꯥꯒ ꯖꯨꯔꯥ ꯁꯦꯝꯃꯤ ꯍꯥꯏꯕꯗ ꯌꯥꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯥꯗ ꯑꯣꯏꯖꯕ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯆꯕ, ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯈꯧ ꯄꯣꯡꯅ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯕ ꯉꯝꯕ, ꯄꯥꯡꯒꯜ ꯄꯨꯝꯕ ꯌꯥꯎꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗꯅꯤ ꯃꯤ ꯑꯃꯕꯨ ꯀꯌꯥꯃꯨꯛ ꯋꯥꯡꯅ ꯁꯃꯥꯖꯅ ꯊꯥꯡꯒꯠꯄꯤꯕ ꯉꯝꯕ ꯑꯃꯗꯤ ꯋꯥꯍꯩ ꯈꯔꯅ ꯃꯤ ꯑꯃꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯍꯟꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯍꯟꯗꯕ ꯉꯝꯕ, ꯅꯝꯊꯕꯤꯕ ꯉꯝꯕ ꯑꯁꯤꯅꯅꯤ꯫ ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗꯨ ꯎꯠꯊꯣꯛꯇꯦ, ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯊꯧꯅꯥ ꯍꯦꯟꯅ ꯍꯥꯞꯅꯤꯡꯕ ꯄꯣꯛꯂꯤ꯫ ꯍꯥꯏꯔꯛꯏ ꯍꯔꯥꯎ ꯍꯔꯥꯎꯅ, ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯦꯡꯕꯗꯤ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯂꯥꯛꯄ ꯌꯥꯏꯌꯦ꯫ ꯄꯦꯅꯨꯁꯨ ꯁꯥꯕ ꯌꯥꯎꯒꯗꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥ ꯌꯥꯎꯔꯗꯤ ꯑꯩ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯆꯠꯇꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯤꯡꯊꯦꯝ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯖꯒꯣꯏ ꯌꯥꯎꯗꯅ ꯚꯥꯕꯣꯛ ꯑꯣꯏꯔꯒ ꯅꯪ ꯉꯥꯏꯔꯝꯃꯒꯦꯀꯣ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡꯁꯤꯗ ꯉꯛꯆꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯆꯥꯟꯅꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯈꯤꯕ ꯅꯠꯇ꯭ꯔꯤ, ꯃꯆꯤꯟꯅ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯔꯨꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯥ ꯉꯛꯇꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯕꯨ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯥ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯣꯏꯅꯗꯨꯝ ꯃꯤꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯕꯤꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯑꯣꯏꯅ ꯎꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯥ ꯃꯆꯤꯟ ꯊꯣꯛꯅꯗꯤ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯝꯁꯨ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯂꯥꯞꯅ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯄꯦꯅꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯈꯟꯕꯅ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯅꯤꯡꯉꯣꯜ ꯂꯩꯃ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ? ꯅꯤꯡꯊꯦꯝꯗꯁꯨ ꯑꯃꯨꯛ ꯍꯪꯂꯛꯏ, ꯇꯥ ꯅꯤꯡꯊꯦꯝ, ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ? ꯅꯤꯡꯊꯦꯝꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯗꯤ ꯇꯥꯟꯅꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯗ ꯃꯁꯤ ꯍꯥꯏꯔꯒ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯏꯪꯒꯤꯠ ꯈꯪꯈ꯭ꯔꯕ ꯄꯦꯅꯨꯅꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ, ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯈꯪꯗꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯥꯅ ꯑꯣꯏꯅ ꯁꯠ ꯈꯨꯝꯂꯛꯏ, ꯇꯥ ꯅꯤꯡꯊꯦꯝ, ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨꯅꯦ ꯑꯩꯅ ꯍꯦꯛꯇ ꯄꯨꯊꯣꯔꯛꯀꯦꯁꯦ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯍꯥꯏꯔꯞ ꯄꯦꯅꯨꯗ ꯁꯨꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯑꯣꯏꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯏ, ꯄꯦꯅꯨ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯁꯤꯟꯅꯔꯕꯅꯤꯀꯣ꯫ ꯄꯦꯅꯨꯁꯨ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯈꯨꯝꯃꯤ, ꯍꯣꯏ ꯍꯣꯏ꯫ ꯅꯤꯡꯊꯦꯝ ꯃꯇꯝ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ, ꯅꯈꯣꯏ ꯑꯅꯤꯁꯨ ꯐꯖꯅ ꯍꯜꯂꯣ꯫ ꯄꯦꯅꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯇꯥ ꯅꯤꯡꯊꯦꯝ꯫ ꯅꯤꯡꯊꯦꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯄꯦꯅꯨꯒꯤ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯃꯌꯥꯝꯅ ꯅꯤꯡꯉꯣꯜ ꯂꯩꯃ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯄꯦꯅꯨꯅ ꯉꯥꯡꯂꯤꯕꯗꯣ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩ꯫ ꯄꯦꯅꯨꯗꯤ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯏꯕꯦꯝꯃ, ꯇꯥ ꯅꯤꯡꯊꯦꯝꯁꯦ ꯃꯁꯛꯁꯨ ꯐꯖꯩ, ꯃꯔꯜꯁꯨ ꯋꯥꯠꯇꯦ, ꯃꯕꯨꯛ ꯐꯩ, ꯇꯞꯁꯨ ꯇꯞ, ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯤꯗꯨꯒ ꯅꯨꯡꯁꯤꯅꯔꯝꯃꯣꯏꯀꯣ ꯑꯁꯦ? ꯅꯨꯡꯁꯤꯅꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯥꯅ ꯉꯁꯤ ꯑꯁꯨꯝꯅꯒ ꯎꯅꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏꯔꯛꯑꯝꯃꯣꯏꯕ꯫ ꯍꯦ, ꯇꯥꯕ꯭ꯔꯣꯃꯤ ꯅꯪꯕꯣ? ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯆꯤꯊꯗꯕꯤꯗ ꯇꯝꯃꯣꯕ꯫ ꯑꯩ ꯉꯁꯤꯅꯦ ꯅꯣꯏꯗ ꯑꯍꯤꯡ ꯂꯩꯗꯣꯔꯤꯕꯅꯤ, ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯀꯣ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯦꯞꯂꯒ ꯄꯦꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯄꯦꯅꯨ, ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ, ꯅꯤꯡꯊꯦꯝꯒ ꯑꯩꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯄꯤꯕꯥꯅꯤ꯫ ꯏꯆꯝ ꯆꯝꯕ, ꯂꯥꯏꯔꯕ, ꯁꯛꯇ ꯆꯨꯗ ꯍꯦꯜꯂꯨꯕꯁꯨ ꯂꯩꯇ꯫ ꯑꯩꯒꯨꯝꯕꯤ ꯀꯩꯁꯨ ꯂꯩꯇꯕꯤꯕꯨ ꯀꯅꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯒꯅꯤ? ꯃꯃꯤꯗ ꯈꯧꯁꯥꯗꯨꯅ ꯃꯥꯒꯤ ꯃꯃꯤꯗ ꯑꯩꯅ ꯉꯥꯎꯖꯗꯨꯅ ꯂꯩꯕꯁꯦ ꯁꯤꯅ ꯍꯦꯟꯅꯁꯨ ꯐꯩ ꯑꯩꯒꯤ ꯃꯄꯣꯛꯁꯤꯒꯤꯗꯤ꯫
ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯈꯤꯅꯕ ꯊꯕꯛꯇꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯦ ꯄꯦꯅꯨ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛꯇ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯒꯤ ꯋꯥ ꯑꯗꯨꯈꯛ ꯅꯠꯇꯅ ꯅꯤꯡꯊꯦꯝꯈꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯥ ꯃꯨꯟꯅ ꯈꯪꯉꯤ ꯅꯤꯡꯊꯦꯝꯈꯛꯅ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯂꯦꯞꯄꯒ ꯃꯥꯒꯤ ꯏꯃꯨꯡꯅ ꯊꯧ ꯁꯥꯕꯤꯗꯅ ꯂꯩꯒꯗꯧꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯗꯨꯃ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯈꯛ ꯄꯥꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯃꯨꯟꯅ ꯈꯪꯖꯩ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ ꯅꯪꯕꯨ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯅꯤꯡꯊꯦꯝꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯨ ꯃꯥꯜꯂꯤ ꯑꯁ ꯑꯩ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦ ꯇꯧꯔꯤꯁꯦ ꯅꯤꯡꯉꯣꯜ ꯂꯩꯃꯁꯨ ꯈꯨꯝꯐꯝ ꯈꯪꯗ ꯄꯦꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯇꯥ ꯑꯅꯤꯗꯨ ꯑꯍꯦꯟꯕ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯍꯟꯃꯤꯟꯅꯔꯛꯂꯦ ꯌꯥꯏꯆꯦꯟꯕ ꯃꯊꯧꯅ ꯌꯥꯗꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤꯗ ꯂꯣꯏꯁꯤꯜꯂꯒ ꯍꯜꯂꯛꯄ ꯌꯥꯕ ꯊꯕꯛ ꯑꯗꯨ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯅ ꯌꯥꯗꯕꯗꯒꯤ ꯆꯌꯣꯜ 2-3ꯗꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯊꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯅꯨꯄꯥ 5-6 ꯄꯨꯜꯂꯒ ꯊꯕꯛ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕꯒꯤ ꯌꯥꯏꯆꯦꯟꯕꯅ ꯇꯧꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯁꯤꯟꯗꯨꯅ ꯄꯤꯖꯕꯤꯔꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔ ꯃꯤꯌꯥꯏ ꯆꯟꯕ ꯅꯨꯄꯥ ꯑꯃꯅ ꯆꯥꯛ ꯆꯥꯅ ꯍꯥꯏꯔꯛꯏ ꯏꯁ ꯊꯕꯛꯀ ꯋꯥꯅ ꯁꯨꯕꯒꯤꯔ ꯈꯪꯗꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯒꯤ ꯃꯊꯦꯜ ꯑꯁꯤ ꯌꯥꯝꯗ꯭ꯔꯕꯁꯨ ꯏꯔꯣꯝꯕ ꯑꯁꯤꯒ ꯉꯥ ꯇꯣꯏꯊꯣꯡ ꯑꯁꯤꯒꯗꯤ ꯍꯥꯎꯈ꯭ꯔꯦ ꯈꯦꯂꯦꯟꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯏꯅꯥꯎ ꯌꯥꯏꯆꯦꯟꯕꯅ ꯉꯁꯥꯏꯗꯒꯤ ꯍꯣꯠꯅꯖꯔꯒ ꯊꯣꯡꯖꯕꯅꯤ ꯇꯥꯗ ꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯦꯟꯕꯤꯕꯁꯦ ꯑꯣꯏꯔꯦ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯁꯦ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯍꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯄꯥꯗꯒꯤ ꯃꯥꯅ ꯍꯦꯟꯅꯕꯨ ꯊꯕꯛꯁꯤꯗ ꯃꯥꯡ ꯆꯥꯎꯁꯤꯜꯂꯤꯅꯦ ꯌꯥꯏꯆꯦꯟꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯛꯏ ꯐꯈ꯭ꯔꯦ ꯏꯅꯥꯎ ꯌꯥꯏꯆꯦꯟꯕꯒꯤ ꯃꯕꯨꯛ ꯃꯄꯥꯎꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯑꯇꯩ ꯃꯍꯥꯖꯣꯟꯒꯤ ꯃꯆꯥ ꯂꯥꯛꯂꯝꯕꯁꯤꯡꯒꯗꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯐꯈ꯭ꯔꯦ ꯌꯥꯝ ꯐꯈ꯭ꯔꯦ ꯅꯍꯥꯟꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯈꯔꯅ ꯑꯍꯥꯎ ꯑꯊꯨꯝꯒ ꯄꯨꯔꯛꯂꯝꯃꯤ ꯃꯥꯒꯤꯅꯦ ꯍꯥꯏꯗꯅ ꯃꯁꯥꯗꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯂꯤ ꯄꯣꯠꯅꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯂꯒ ꯃꯥꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯌꯥꯎꯔꯛꯄ ꯑꯁꯤꯅꯅꯤ ꯃꯥꯅꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯏꯔꯕꯗꯤꯅꯦ ꯈꯨꯗꯣꯝꯕꯤ ꯄꯨꯊꯣꯛꯂꯒ ꯊꯤꯟꯗꯅ ꯇꯥꯛꯂꯗꯧꯅꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯖꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯃꯣꯏꯅ ꯇꯧꯔꯒ ꯂꯩꯈ꯭ꯔꯗꯕꯅꯤ ꯅꯨꯄꯥ ꯈꯔꯗꯨ ꯌꯥꯏꯆꯦꯟꯕꯒꯤ ꯇꯣꯉꯥꯟꯕ ꯃꯤ ꯑꯃꯕꯨ ꯏꯖꯠ ꯂꯩꯅ ꯈꯟꯕ ꯑꯃꯗꯤ ꯃꯥꯟꯅꯕ ꯊꯥꯛꯇ ꯊꯝꯗꯨꯅ ꯃꯁꯥꯗ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯁꯤꯗ ꯄꯦꯟꯖꯗꯨꯅ ꯊꯥꯒꯠꯅꯔꯤ ꯌꯥꯏꯆꯦꯟꯕ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯊꯣꯛꯂꯝꯂꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪ ꯃꯆꯥ ꯑꯗꯨꯗꯒꯤ ꯈꯔ ꯊꯣꯔꯛꯂꯒ ꯂꯩꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠ ꯑꯣꯏꯒꯅꯤ ꯈꯟꯅ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠꯅꯤ ꯑꯗꯨꯕꯨ ꯆꯌꯣꯜ 2-3ꯗꯤ ꯁꯨꯖꯤꯜꯂꯛꯂꯤ ꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯅꯅꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇꯕꯅ ꯄꯤꯔꯨꯕ ꯇꯧꯗ꯭ꯔꯦ ꯃꯃꯥ ꯂꯩꯁꯅꯥꯅ ꯊꯋꯥꯏ ꯋꯥꯅ ꯃꯥꯕꯨ ꯉꯥꯏꯖꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯏꯆꯦꯟꯕ ꯃꯨꯟꯅ ꯈꯪꯖꯩ ꯃꯄꯥꯕꯨꯡ ꯑꯍꯟꯖꯥꯎꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯇ ꯃꯕꯨꯛꯅꯤꯡꯗ ꯄꯥꯈꯠꯆꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯈꯪꯏ ꯑꯃꯔꯣꯝꯗꯅ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯃꯥꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯠ ꯃꯄꯥꯟꯗ ꯂꯥꯛꯂꯒ ꯃꯥꯕꯨ ꯉꯥꯏꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯈꯟꯖꯔꯤꯕꯁꯨ ꯌꯥꯏꯆꯦꯟꯕ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯟꯖꯔꯒ ꯃꯆꯤꯟꯗ ꯐꯠ ꯍꯥꯏꯗꯣꯔꯛꯏ ꯑꯁ ꯀꯣꯛꯀ ꯉꯥꯎꯏꯗ ꯈꯔ ꯊꯨꯅ ꯍꯟꯅꯤꯡꯉꯤ ꯄꯨꯡ ꯑꯃꯃꯨꯛꯀ ꯂꯦꯞꯇꯕꯤꯗ ꯆꯦꯟꯕꯗ ꯌꯧꯕ ꯉꯝꯒꯗꯕ ꯂꯝꯕꯤ ꯑꯣꯏꯔꯝꯂꯕꯗꯤꯕ ꯈꯪꯆꯦꯟ ꯆꯦꯟꯈꯤꯒꯗꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯕꯨ ꯈꯦꯂꯦꯟꯗ ꯉꯁꯤ ꯑꯍꯤꯡꯁꯤꯗꯒꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯁꯦꯅ ꯍꯥꯏꯔꯨꯔꯁꯤꯔꯅꯦ ꯉꯥꯏꯍꯥꯛꯇꯨ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯍꯣꯠꯂꯤ ꯑꯁ ꯌꯥꯔꯣꯏꯅꯦ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯑꯣꯏꯕ ꯍꯣꯏꯕꯨꯗꯤ ꯍꯥꯏꯔꯛꯀꯅꯤꯕꯨ ꯑꯗꯨꯗ ꯉꯁꯤꯗꯤ ꯐꯖꯅ ꯋꯥꯔꯝꯃꯅꯤꯅꯦ ꯊꯕꯛ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕꯒ ꯍꯣꯏꯗ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯟꯕ ꯍꯥꯏꯕꯗꯨꯅꯤ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯏꯆꯦꯟꯕꯁꯨ ꯃꯇꯣꯝꯇ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯔꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡ ꯈꯔ ꯉꯥꯜꯂꯛꯄꯒꯤ ꯎꯆꯦꯛꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯔꯛꯇꯨꯗ ꯑꯗꯨꯃꯛ ꯃꯥꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯁ ꯑꯩꯗꯤ ꯉꯔꯥꯡ ꯁꯪꯗꯒ ꯆꯪꯗꯕꯤꯗ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯁꯦꯠꯊꯔꯒ ꯂꯩꯔꯝꯕꯤꯅꯦꯕ ꯈꯦꯂꯦꯟꯗꯨꯕꯨ ꯇꯨꯝꯕꯒ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯉꯟꯕꯕꯨꯗꯤ ꯈꯔ ꯉꯜꯂꯤ ꯍꯦꯛꯇ ꯍꯧꯗꯣꯛꯂꯨꯕ ꯍꯥꯏꯕꯗꯨꯅꯤ ꯉꯟꯅ ꯌꯨꯝꯗ ꯌꯧꯅꯅꯕ ꯈꯦꯂꯦꯟ ꯍꯣꯏꯅ ꯂꯩꯅꯔꯤꯕ ꯁꯪ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯥꯡ ꯆꯥꯅ ꯈꯦꯂꯦꯟꯁꯨ ꯌꯥꯍꯧꯔꯛꯄꯒ ꯌꯥꯏꯆꯦꯟꯕꯅ ꯆꯪꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯞ ꯍꯦꯛ ꯆꯥꯅꯔꯨꯔꯦ ꯌꯥꯍꯧꯔꯛꯄꯒ ꯑꯣꯏꯕꯒ ꯈꯦꯂꯦꯟꯗꯤ ꯌꯥꯏꯆꯦꯟꯕꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯏꯈꯪ ꯈꯪꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁ ꯌꯥꯏꯆꯦꯟꯕ ꯏꯕꯣ ꯃꯤꯍꯨꯟꯒꯁꯦ ꯌꯧꯔꯨꯔꯦꯗꯅ ꯅꯪꯅ ꯐꯠꯀ ꯐꯥꯎꯖꯤꯜꯂꯛꯄꯁꯤꯗꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯉꯔꯥꯡ ꯑꯍꯤꯡꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯕ꯭ꯔꯣ
ꯐꯅ ꯊꯦꯡꯅ ꯐꯥꯎꯕ ꯑꯩꯅ ꯉꯥꯏꯔꯝꯕꯅꯤ ꯉꯥꯏꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯔꯦ ꯑꯩꯁꯨ ꯌꯥꯏꯆꯦꯟꯕ ꯍꯩꯔꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯇꯥꯈꯤꯂꯦꯟ ꯅꯅꯥꯎꯗꯤ ꯉꯔꯥꯡꯁꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯍꯩꯅꯧ ꯃꯈꯣꯡꯗ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯨꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗꯨꯃꯗꯤꯅꯦ ꯃꯄꯥꯟꯗ ꯍꯩꯅꯧ ꯃꯈꯣꯡꯗ ꯂꯦꯛꯑꯦꯗꯅ ꯍꯩꯃ ꯌꯥꯏꯆꯦꯟꯕ ꯏꯕꯣ ꯅꯪꯁꯤ ꯃꯊꯣꯡ ꯂꯥꯏ ꯃꯆꯥꯗꯦꯗ ꯂꯥꯏ ꯇꯤꯟ ꯍꯦꯂꯣꯏꯅꯒ ꯆꯦꯟꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯕꯦꯔꯥꯅꯤꯅꯦꯍꯦ ꯏꯅꯦ ꯌꯥꯏꯁꯅꯥꯗ ꯑꯩꯅ ꯏꯅꯦ ꯌꯥꯏꯆꯦꯟꯕꯗꯣ ꯍꯦꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯀꯥꯏꯅꯒ ꯄꯥꯎ ꯇꯝꯂꯨꯔꯕꯗꯤ ꯂꯣꯏꯔꯅꯤ ꯐꯤꯕꯝꯒꯅꯦ ꯑꯃꯠꯇ ꯇꯥꯔꯣꯏꯗꯣꯔꯤꯕꯅꯤ ꯌꯥꯏꯆꯦꯟꯕ ꯈꯦꯂꯦꯟꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯊꯥ ꯈꯦꯂꯦꯟ ꯏꯕꯣ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯦ ꯃꯤꯍꯨꯟꯒ ꯁꯨꯗꯕ ꯋꯥ ꯉꯥꯛꯇ ꯈꯟꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯐꯝꯒꯗꯤ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅꯒ ꯈꯟꯗꯦꯗ ꯇꯥ ꯈꯦꯂꯦꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟꯕꯨ ꯂꯥꯛꯏꯅꯦ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯐꯤ ꯃꯔꯣꯜ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯃꯤꯟꯅꯔꯦ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯝꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯈꯛ ꯑꯗꯨꯗ ꯌꯥꯏꯆꯦꯟꯕꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯝꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯗꯥꯏ ꯄꯤꯕ ꯂꯥꯛꯄꯁꯤꯡ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯤ ꯌꯥꯏꯆꯦꯟꯕꯅ ꯃꯌꯥꯝ ꯑꯗꯨꯗ ꯄꯨꯂꯞ ꯇꯥꯅꯅꯕ ꯑꯆꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯖꯔꯒꯦ ꯑꯍꯥꯡꯕ ꯃꯇꯝꯗ ꯅꯆꯥ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔ ꯄꯨꯟꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯈꯤꯁꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯂꯥꯎꯅꯔꯛꯏ ꯌꯧꯔꯣ ꯌꯧꯔꯣ ꯏꯕꯨꯡꯉꯣ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯡꯒꯣꯜ ꯑꯣꯏꯕ ꯑꯣꯏꯌꯨꯀꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯌꯥꯏꯆꯦꯟꯕꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯨꯠ ꯃꯁꯥ ꯍꯩꯔꯝꯂꯒ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤꯔꯣꯝ ꯑꯗꯨꯗ ꯈꯦꯂꯦꯟꯒ ꯄꯨꯟꯅ ꯃꯅꯝꯗ ꯅꯝꯕꯣ ꯑꯃꯃꯝ ꯄꯣꯔꯗꯨꯅ ꯈꯣꯡꯂꯝꯕꯤ ꯑꯗꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯐꯅ ꯁꯥꯡꯅꯁꯨ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯒꯗꯧꯔꯦ ꯃꯌꯨꯝꯗ ꯍꯟꯕꯒ ꯑꯣꯏꯕꯒ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯋꯥꯕ ꯆꯣꯛꯊꯕ ꯅꯥꯏꯔꯝꯗꯦ ꯌꯥꯏꯆꯦꯟꯕ ꯅꯤꯡꯉꯣꯜꯂꯩ ꯃꯈꯣꯏꯒꯤ ꯈꯨꯟꯖꯤꯟ ꯌꯧꯁꯤꯜꯂꯛꯄꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯦ ꯈꯦꯂꯦꯟꯁꯨ ꯌꯥꯏꯆꯦꯟꯕꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄ ꯑꯣꯏꯕꯅ ꯌꯥꯏꯆꯦꯟꯕꯅ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯏꯆꯦꯟꯕꯗ ꯐꯠ ꯊꯦꯡꯖꯤꯜꯂꯨꯏ ꯌꯥꯏꯆꯦꯟꯕ ꯑꯗꯨꯃꯛ ꯂꯦꯞꯂꯤ ꯃꯤꯐꯝꯁꯨ ꯍꯣꯡꯕ ꯀꯧꯕ ꯂꯩꯇꯦ ꯌꯦꯡꯂꯤ ꯑꯗꯨꯃꯛ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯤꯕ ꯑꯗꯨꯗ ꯌꯥꯎꯖꯔꯦ ꯂꯩꯁꯥ ꯃꯔꯛꯇ ꯌꯥꯏꯆꯦꯟꯕ ꯃꯥꯅ ꯈꯣꯏꯗꯥꯖꯅ ꯌꯦꯡꯖꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯨꯁꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯦꯞꯆꯩ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯁꯨ ꯇꯧꯗ ꯃꯈꯨꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯈꯔ ꯄꯥꯏꯔꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯂꯦꯞꯂꯤ ꯈꯦꯂꯦꯟꯁꯨ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯏꯁ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯁꯤꯗꯤ ꯃꯁꯤꯡ ꯍꯥꯏꯐꯦꯠ ꯌꯥꯝꯃꯤꯅꯦ ꯑꯁꯨꯝꯅꯒ ꯄꯨꯜꯂꯒ ꯂꯩꯔꯝꯕꯁꯤꯗꯤ ꯋꯥꯈꯜꯒ ꯑꯁꯦ ꯏꯅꯧ ꯅꯧꯊꯣꯛꯀꯗꯧꯕꯕꯨ ꯃꯥꯜꯂꯤꯗ ꯍꯥ ꯌꯥꯏꯆꯦꯟꯕ ꯌꯥꯏꯆꯦꯟꯕ ꯈꯦꯂꯦꯟꯅ ꯈꯪꯀꯧ ꯀꯧꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯍꯥꯛꯂꯛꯏ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ ꯍꯥ ꯀꯩꯕ ꯊꯥꯈꯤꯂꯦꯟ ꯈꯦꯂꯦꯟꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯋꯥꯈꯜ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯒꯗꯤ ꯏꯅꯥꯎꯅꯕꯨ ꯍꯥꯟꯅ ꯁꯥꯟꯅꯔꯝꯂꯦꯗꯅ ꯅꯌꯥꯝꯕ ꯑꯩꯅꯒ ꯀꯧꯕ ꯇꯥꯗꯕ ꯃꯈꯩ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤꯗ ꯏꯅꯥꯎꯗꯤ ꯃꯁꯤ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯏ ꯌꯥꯏꯆꯦꯟꯕ ꯈꯦꯂꯦꯟꯒꯤ ꯋꯥꯔꯣꯜ ꯑꯗꯨꯗꯤ ꯃꯥꯅꯁꯨ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯌꯦꯡꯖꯔꯝꯕꯤ ꯃꯥꯒꯤ ꯃꯃꯤꯅ ꯁꯥꯝꯈ꯭ꯔꯕꯗ ꯌꯥꯏꯆꯦꯟꯕ ꯂꯥꯞꯅ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤ ꯄꯦꯜꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯈꯦꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯇꯥ ꯈꯦꯂꯦꯟ ꯈꯔ ꯍꯟꯕꯤꯔꯝꯃꯒꯦꯔꯥ ꯅꯅꯥꯎ ꯀꯩꯅꯣꯝꯃ ꯀꯥꯎꯔꯝꯕꯒꯨꯝ ꯇꯧꯔꯤ ꯇꯥ ꯈꯦꯂꯦꯟ ꯍꯥꯟꯅ ꯌꯧꯕꯤꯔꯝꯃꯨ ꯅꯅꯥꯎ ꯈꯤꯇꯪ ꯄꯟꯊꯖꯍꯧꯈꯤꯒꯦ ꯈꯦꯂꯦꯟꯁꯨ ꯌꯥꯏꯆꯦꯟꯕꯒꯤ ꯏꯔꯥꯡ ꯑꯗꯨ ꯈꯪꯕꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯏꯅꯥꯎꯁꯤꯗꯤ ꯀꯗꯥꯏ ꯅꯪꯒꯤ ꯅꯝꯕꯣꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯄꯨꯕꯤꯔꯝꯂꯒꯦ ꯈꯨꯔꯥ ꯑꯍꯟꯖꯥꯎꯒ ꯏꯅꯦ ꯂꯩꯁꯅꯥ ꯍꯣꯏꯗꯣ ꯑꯩꯅ ꯍꯥꯟꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯔꯝꯂꯒꯦ ꯅꯪ ꯀꯨꯏꯅ ꯄꯟꯊꯔꯛꯀꯅꯨꯀꯣ ꯊꯨꯅ ꯂꯥꯛꯎ ꯌꯥꯏꯆꯦꯟꯕ ꯍꯔꯥꯎꯅ ꯈꯦꯂꯦꯟꯗ ꯃꯥꯅ ꯄꯣꯔꯛꯂꯤꯕ ꯅꯝꯕꯣ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥ ꯈꯦꯂꯦꯟ ꯅꯅꯥꯎ ꯊꯨꯅ ꯂꯥꯛꯆꯒꯦ ꯉꯥꯏꯍꯥꯛꯇꯅꯤ ꯀꯨꯏꯔꯣꯏꯕ ꯈꯦꯂꯦꯟ ꯋꯥꯗꯤꯉꯥꯡꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯂꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯌꯥꯏꯆꯦꯟꯕ ꯍꯣꯕꯦ ꯄꯥꯠꯀꯤ ꯃꯄꯥꯟꯂꯣꯝꯗ ꯂꯩꯁꯥ ꯄꯥꯈꯪ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯦ ꯌꯥꯏꯆꯦꯟꯕꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯁꯛꯈꯪꯗꯕ ꯃꯤꯅꯧ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄ ꯎꯕꯗ ꯂꯩꯁꯥ ꯄꯥꯈꯪ ꯃꯌꯥꯝꯗꯣ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯂꯥꯏꯔꯤꯛ ꯍꯣꯏꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯏꯔꯥꯡ ꯁꯥꯒꯠꯄꯗ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯍꯣꯏꯃꯥ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥꯁꯤꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯎꯖꯗ꯭ꯔꯤ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣꯝꯅꯤꯅꯦ ꯅꯠꯇꯦ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯥꯛꯄꯁꯨ ꯃꯥꯜꯂꯤꯃꯤ ꯂꯥꯏꯔꯤꯛ ꯍꯥꯏꯐꯦꯠ ꯊꯥꯖꯗ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯁꯦꯞꯂꯞꯅ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯗ ꯈꯜꯂꯛꯏ
ꯁꯛꯇꯥ ꯅꯣꯏꯒꯨꯝꯕꯗꯒ ꯉꯥꯎꯔꯛꯀꯅꯤ ꯀꯥꯏꯅꯒ ꯈꯟꯖꯔꯤꯕ ꯃꯁꯛꯁꯤꯡꯁꯤꯗꯤ ꯃꯤꯡꯁꯦꯜꯗꯗꯤ ꯑꯝꯇ ꯌꯦꯡꯗ꯭ꯔꯦ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯂꯩꯔꯤ ꯃꯌꯥꯝꯒ ꯇꯤꯟꯅꯕ ꯑꯗꯨꯗ ꯇꯧꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯑꯗꯨꯝ ꯅꯣꯛꯂꯤ ꯃꯊꯃꯣꯏꯗꯗꯤ ꯍꯨ ꯐꯨꯝꯗꯨꯅ ꯊꯝꯂꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯁꯤꯃ ꯃꯁꯥꯗ ꯑꯗꯨꯃꯛ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤ ꯌꯥꯏꯆꯦꯟꯕꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯂꯩꯁꯥ ꯄꯥꯈꯪ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯤꯡꯉꯣꯜꯂꯩꯃ ꯉꯁꯥꯏ ꯃꯈꯩ ꯌꯥꯏꯆꯦꯟꯕꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯨꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯄꯥꯠꯇꯒꯤ ꯍꯦꯛꯂꯛꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯥꯡꯅꯔꯛꯄꯗꯨ ꯇꯥꯕꯗꯒꯤ ꯃꯥꯁꯨ ꯑꯣꯟꯊꯣꯔꯛꯄꯅꯤ ꯑꯍꯥꯟꯕꯗꯗꯤ ꯎꯔꯨꯗꯦ ꯌꯥꯏꯆꯦꯟꯕ ꯃꯥꯕꯨ ꯂꯩꯔꯤꯛꯍꯣꯏ ꯊꯥꯖ ꯍꯣꯏꯅ ꯂꯨꯝꯁꯤꯟꯈꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯃꯌꯥꯝ ꯑꯗꯨꯅ ꯆꯔꯥꯡꯅꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯅꯤꯡꯉꯣꯜꯂꯩꯃ ꯄꯦꯅꯨꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ ꯄꯦꯅꯨꯗꯨ ꯑꯊꯨꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯂꯩꯔꯤꯛꯈꯣꯏꯒ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯖꯕꯗ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯩꯖꯕꯅꯤ ꯌꯥꯏꯆꯦꯟꯕꯁꯨ ꯃꯐꯤ ꯃꯔꯣꯜꯒꯗꯨ ꯆꯣꯠꯀꯅꯤ ꯈꯪꯗ ꯄꯥꯠ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯀꯨꯝꯊꯔꯒ ꯄꯣꯝꯁꯥꯠꯅꯕ ꯐꯖꯔꯕ ꯊꯝꯕꯥꯜ ꯑꯃ ꯍꯦꯛꯂꯗꯨꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯤ ꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤ ꯅꯨꯄꯥ ꯄꯥꯈꯪ ꯃꯈꯩꯗꯤ ꯀꯌꯥ ꯊꯣꯏꯅꯕꯨ ꯉꯥꯡꯅꯗꯦ ꯂꯩꯁꯥꯕꯤ ꯃꯈꯩꯗꯤ ꯃꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯄꯁꯤꯡꯉꯥꯏ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ ꯈꯔ ꯑꯃꯅ ꯏꯔꯥꯡ ꯆꯥꯖꯔꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯅꯍꯥ ꯄꯥꯈꯪ ꯑꯣꯏꯔꯖꯥꯅꯣ ꯁꯤꯕꯣ ꯉꯥꯎꯖꯔꯦꯗ ꯑꯩꯗꯤ ꯄꯨꯔꯥ ꯂꯥꯏ ꯃꯆꯥꯗꯧꯅ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩꯗ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯁꯛꯍꯦꯟꯕ ꯇꯥ ꯅꯤꯡꯊꯦꯝ ꯐꯪꯗ꯭ꯔꯕꯁꯨ ꯐꯔꯦ ꯑꯩ ꯑꯁꯤꯃꯗꯤꯅꯦ ꯐꯥꯍꯧꯗꯕ ꯌꯥꯗ꯭ꯔꯤ ꯏꯁ ꯏꯕꯦꯝꯃ ꯅꯃꯤꯠꯇꯣ ꯌꯥꯝꯂꯅꯨ ꯇꯥ ꯇꯣꯝꯄꯣꯛꯅ ꯃꯥꯏꯅ ꯇꯟ ꯇꯣꯠꯄꯗꯧꯅ ꯇꯣꯠꯆꯈꯤꯁꯅꯤ ꯊꯥꯖꯁꯨ ꯂꯩꯔꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ ꯂꯩꯔꯦꯛ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕꯣ ꯅꯠꯇꯦ ꯃꯥꯏꯁꯦ ꯁꯣꯝꯗꯁꯨ ꯂꯥꯛꯑꯦ ꯍꯥꯏꯕ ꯅꯪꯕꯨ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯦꯕ ꯂꯩꯔꯤꯛ ꯊꯥꯖꯗ ꯃꯃꯤꯠ ꯐꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯇꯣꯝꯇꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯂꯥꯛꯐꯝ ꯊꯣꯛꯄꯅꯤ ꯃꯁꯥꯅ ꯇꯥꯕ ꯁꯛ-ꯆꯨꯗ ꯋꯥꯠꯇ꯭ꯔꯕꯤ ꯑꯩꯅ ꯂꯩꯕ ꯃꯐꯝꯗ ꯈꯣꯏꯃꯨ ꯃꯣꯏꯅ ꯉꯪꯗꯅ ꯀꯔꯝꯕ ꯃꯐꯝꯗ ꯆꯪꯂꯒ ꯉꯪꯂꯨꯗꯣꯏꯅꯣ ꯍꯌꯤꯡꯈꯣꯏ ꯃꯥꯟꯕ ꯅꯣꯏꯒꯨꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯉꯪꯂꯒꯗꯕ ꯅꯠꯇꯦ ꯋꯥꯈꯜꯁꯨ ꯈꯟꯅ ꯈꯟꯅ ꯅꯤꯡꯉꯣꯜꯂꯩꯃꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯔꯞꯅ ꯌꯦꯡꯊꯣꯛꯏ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯀꯥꯗꯣ ꯍꯥꯏꯔꯞ ꯏꯜꯂꯒ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤ ꯌꯥꯏꯆꯦꯟꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯉꯣꯜꯂꯩꯃꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯂꯤ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯗ ꯃꯤꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯂꯩꯔꯤꯛ ꯑꯃꯗꯤ ꯊꯥꯖ ꯈꯣꯏꯅꯒ ꯇꯧꯔꯤꯕ ꯏꯔꯥꯡꯒꯗꯨ ꯈꯪꯕꯤꯕ ꯅꯠꯇꯦ ꯆꯨꯝꯗ꯭ꯔꯤꯡ ꯃꯈꯣꯏꯒꯤ ꯃꯄꯥꯗꯨ ꯂꯥꯜꯂꯒ ꯅꯤꯡꯉꯣꯜꯂꯩꯃꯅ ꯇꯨꯃꯤꯟꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯊꯔꯣ ꯊꯝꯕꯥꯜ ꯐꯖꯕꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯝꯂꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯆꯞ ꯂꯦꯞꯄꯤ ꯆꯌꯣꯜ 2-3ꯃꯨꯛ ꯎꯗ꯭ꯔꯕꯤ ꯋꯥꯔꯤ ꯁꯥꯔꯨꯗ꯭ꯔꯕꯤ ꯃꯥꯒꯤ ꯇꯨꯡꯑꯣꯏꯅꯅ ꯂꯦꯞꯂꯒ ꯇꯞꯅ ꯀꯧꯔꯛꯏ ꯅꯤꯡꯉꯣꯜꯂꯩꯃ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯉꯣꯜꯂꯩꯃꯅ ꯃꯨꯟꯅ ꯈꯪꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯅꯔꯨꯕ ꯇꯧꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯂꯤꯕ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯈ꯭ꯔꯦ ꯅꯤꯡꯉꯣꯜꯂꯩꯃ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯏ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯏꯆꯦꯟꯕꯅ ꯃꯈꯨꯠꯇ ꯊꯝꯕꯥꯜ ꯈꯔ ꯄꯥꯏꯔꯗꯨꯅ ꯂꯦꯞꯂꯝꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯉꯣꯜꯂꯩꯃ ꯉꯛꯄꯅ ꯂꯣꯏꯔꯦ ꯀꯔꯤꯒꯤꯁꯨ ꯉꯛꯂꯣꯏ ꯅꯨꯖꯥ ꯃꯥꯅ ꯑꯍꯤꯡ ꯀꯌꯥ ꯇꯠꯇꯅ ꯉꯥꯏꯖꯕ ꯃꯇꯝꯗ ꯂꯥꯛꯇ꯭ꯔꯕ ꯃꯥꯅ ꯉꯁꯤ ꯑꯃꯨꯛ ꯃꯤꯠꯃꯥꯡꯗ ꯆꯤꯡꯂꯦꯝꯅ ꯂꯦꯞꯂꯔꯤꯕ ꯅꯤꯡꯉꯣꯜꯂꯩꯃ ꯈꯪꯍꯥꯏ ꯍꯥꯏꯗꯣꯔꯛꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯅꯠꯇꯦ ꯀꯩꯒꯤ ꯁꯤꯗ ꯂꯥꯛꯏꯅꯣꯕ ꯌꯥꯏꯆꯦꯟꯕ ꯅꯤꯡꯉꯣꯜꯂꯩꯃꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯊꯣꯔꯛꯏ ꯃꯥꯅꯤ ꯌꯥꯏꯆꯦꯟꯕ ꯃꯥꯅ ꯈꯧꯔꯥꯡꯅ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯆꯌꯣꯜ ꯀꯌꯥ ꯆꯪꯅ ꯉꯥꯏꯖꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅꯤ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯗꯣꯔꯛꯄ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨꯅꯤ ꯅꯨꯄꯥ ꯃꯥꯅꯁꯨ ꯍꯦꯟꯅ ꯇꯥꯖꯅꯤꯡꯂꯨꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯌꯥꯏꯆꯦꯟꯕ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯐꯝꯁꯤꯗ ꯑꯩ ꯂꯥꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯑꯊꯤꯡꯕꯒ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯕꯣ ꯅꯤꯡꯉꯣꯜꯂꯩꯃ ꯌꯥꯏꯆꯦꯟꯕꯗ ꯑꯃꯨꯛ ꯌꯦꯡ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯀꯂꯛꯄꯅ ꯊꯜꯂꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯂꯩꯔꯤꯛꯅ ꯁꯨꯛꯂꯒ ꯍꯨꯠꯇꯨꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ ꯌꯥꯏꯆꯦꯟꯕꯗ ꯌꯥꯝꯅ ꯃꯤꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯖꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯏꯆꯦꯟꯕ ꯅꯪ ꯍꯟꯈ꯭ꯔꯣꯕ
ꯃꯐꯝꯁꯤꯗꯒꯤ ꯅꯪ ꯊꯨꯅ ꯍꯟꯈ꯭ꯔꯣꯕ꯫ ꯌꯥꯏꯆꯦꯟꯕ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯑꯗꯨꯝꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯂꯣꯏꯅꯔꯒ ꯍꯥꯏꯔꯛꯄ ꯃꯥꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯕꯨ ꯚꯥꯞ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ꯫ ꯑꯩꯕꯨ ꯆꯠꯂꯣꯅ ꯇꯥꯜꯂꯤꯁꯤꯕꯨ ꯅꯤꯡꯉꯣꯜ ꯂꯩꯃ, ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯄꯥ ꯄꯥꯈꯠꯇꯅꯒ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯔꯤꯛꯇꯤ ꯃꯥꯒꯤ ꯅꯥꯄꯜ ꯄꯨꯝꯕ ꯌꯥꯏꯈꯥꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯁꯥꯒꯠꯂꯨꯔꯤꯕ ꯑꯁꯥ ꯑꯗꯨꯒ ꯌꯥꯏꯆꯦꯟꯕꯅ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯁꯦ, ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯐꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯅꯨꯄꯥꯁꯤꯡꯁꯨ ꯐꯥꯕ ꯍꯧꯔꯕ꯭ꯔꯥ? ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯥꯖ? ꯊꯥꯖꯁꯨ ꯈꯨꯝꯂꯛꯏ꯫ ꯃꯥꯁꯦ ꯃꯁꯛ ꯑꯁꯤꯒ ꯃꯣꯟꯗ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ꯫ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯁꯛꯊꯤꯕꯤꯁꯦ ꯃꯁꯤ ꯑꯣꯏꯗꯣꯏꯕ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯉꯣꯜ ꯂꯩꯃ, ꯍꯟꯗꯛꯇꯤ ꯍꯥꯟꯅꯗꯤ ꯀꯌꯥ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯤꯗꯗꯤ ꯃꯁꯛꯁꯦ ꯀꯕꯛ ꯁꯕꯛꯇꯤ ꯌꯦꯡꯕꯒ ꯌꯥꯔꯛꯑꯝꯃꯤꯅꯦ꯫ ꯁꯑꯣꯡ ꯁꯕꯥꯟꯗꯤ ꯑꯗꯨꯝ ꯐꯖꯕ ꯖꯥꯠꯅꯤꯅꯦ꯫ ꯃꯥꯁꯦ ꯀꯨꯆꯨ ꯈꯤꯇꯪ ꯂꯩꯁꯤꯟꯕꯒꯤ ꯊꯤ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯑꯣꯏꯗꯣꯏꯅꯤ ꯃꯥꯏꯁꯦ, ꯅꯠꯇ꯭ꯔꯣ ꯃꯇꯥꯎ? ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯅꯦ, ꯉꯁꯤꯗ ꯐꯖꯅ ꯎꯕꯅꯦ ꯑꯩꯗꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅꯒ ꯏꯃꯥ ꯄꯣꯛꯀꯕꯣꯛꯂꯩ ꯍꯣꯏꯅꯒ ꯌꯥꯝ ꯊꯥꯒꯠꯄꯅꯦ ꯃꯥꯁꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯄꯟꯕꯅꯦ, ꯊꯕꯛ ꯐꯩ, ꯂꯝꯆꯠ ꯐꯖꯩ ꯀꯥꯏꯅꯒ꯫ ꯃꯍꯩ ꯃꯌꯥꯝꯗꯣ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯅꯔꯤ꯫ ꯑꯅꯝꯕꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯌꯥ ꯊꯣꯏꯅꯕꯨ ꯊꯤꯅ ꯍꯥꯏꯅꯕꯤꯗꯦ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯀꯜꯂꯛꯄꯒ ꯌꯦꯡꯊꯤꯕꯒꯤꯒ ꯄꯨꯟꯁꯤꯜꯂꯒ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯥꯏꯀꯩꯗ ꯄꯩꯅ ꯌꯦꯡꯂꯒ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯂꯩꯔꯤꯛꯅ ꯃꯉꯣꯟꯗ ꯆꯦꯞꯊ ꯌꯦꯡꯂꯒ ꯁꯥꯎꯅ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯕꯒꯨꯝꯅ ꯇꯧꯔꯤꯕ ꯑꯃꯗꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯆꯕꯅ ꯌꯥꯏꯆꯦꯟꯕꯒꯤ ꯃꯔꯨꯝ ꯑꯣꯏꯔꯞ ꯆꯪꯁꯤꯜꯂꯒ ꯂꯦꯞꯈ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕ ꯇꯥꯅꯅꯕꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯆꯦꯟꯕ, ꯅꯪ ꯍꯟꯈ꯭ꯔꯣꯕ꯫ ꯋꯥꯍꯩ ꯈꯔꯁꯤꯇꯅꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯈꯤꯕ꯫ ꯌꯥꯏꯆꯦꯟꯕ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯑꯣꯡꯗꯨꯗ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯁꯨ ꯇꯤꯜꯂꯤꯕ ꯂꯩꯁꯥ ꯄꯥꯈꯪ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯉꯥꯡꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯥ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯏꯀꯥꯏꯔꯝꯂꯅꯤ ꯈꯟꯕꯅ ꯌꯥꯏꯆꯦꯟꯕ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯑꯩ ꯆꯈ꯭ꯔꯣꯅ ꯇꯥꯜꯂꯤꯁꯤꯗꯤ ꯑꯁꯤꯗ ꯃꯤ ꯈꯔꯅ ꯏꯕꯥꯅꯤꯗ ꯆꯦꯞꯊ ꯌꯦꯡꯂꯛꯄꯁꯤꯒꯤ ꯑꯣꯏꯗꯣꯏꯔꯣ? ꯅꯤꯡꯉꯣꯜ ꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯟꯈ꯭ꯔꯒꯦ꯫ ꯀꯨꯏꯔꯦ, ꯆꯌꯣꯜ 2-3 ꯅꯪꯕꯨ ꯎꯔꯛꯇꯕ꯫ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯐꯝ ꯑꯃꯗ ꯆꯠꯊꯣꯛꯇꯕ ꯌꯥꯗꯗꯨꯅ ꯑꯃ ꯂꯥꯛꯄꯗꯒꯤ ꯆꯠꯂꯨꯕꯅꯤ꯫ ꯀꯨꯏꯊꯅꯁꯨ ꯑꯃꯨꯛ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯅꯤꯡꯉꯣꯜ ꯂꯩꯃ ꯅꯣꯟꯊꯔꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯞ ꯃꯁꯥꯗꯨ ꯀꯣꯟꯊꯔꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯒ ꯆꯞ ꯆꯥꯅꯅ ꯅꯣꯟꯊꯔꯒ ꯇꯞꯅ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ꯫ ꯅꯤꯡꯉꯣꯜ ꯂꯩꯃ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯇꯨꯃꯤꯟꯅ ꯉꯁꯥꯏ ꯃꯈꯩ ꯌꯥꯏꯆꯦꯟꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯖꯔꯝꯕꯅꯤ꯫ ꯅꯨꯄꯥ ꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒ ꯃꯥꯒꯤ ꯃꯃꯥꯏ ꯃꯄꯥ ꯆꯥꯅ ꯂꯩꯔꯒ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯂꯩꯃ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯨ ꯐꯠ ꯍꯥꯏꯒꯠꯂꯛꯏ꯫ ꯂꯩꯔꯝꯂꯦ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯌꯥꯏꯆꯦꯟꯕꯅ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯧꯁꯤꯜꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯩꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯥꯅ ꯄꯤꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯂꯛꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯋꯥ ꯍꯥꯏꯕꯗ ꯇꯥꯕꯤꯗ꯭ꯔꯤꯔꯥ ꯇꯥꯅꯤꯡꯗ꯭ꯔꯤꯕꯔꯥ? ꯇꯥꯕꯤꯔꯤꯔꯁꯨ ꯈꯪꯗ ꯅꯣꯟꯊꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯃꯥꯏꯗꯣ ꯅꯣꯡꯈꯠꯂꯒ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯥꯕꯤꯔꯝꯕꯗꯤ ꯐꯔꯣꯏꯗ꯭ꯔꯥ? ꯃꯌꯥꯝ ꯃꯥꯡꯗ ꯌꯥꯝꯅꯒ ꯂꯦꯟꯅꯕ ꯇꯥꯔꯕ ꯑꯩꯒꯤꯁꯤꯕꯣ? ꯋꯥꯍꯩ ꯑꯃꯗꯗꯤ ꯈꯨꯝꯍꯧꯗꯅ ꯅꯪꯁꯨ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯏꯀꯥꯏꯕꯅ ꯌꯥꯏꯆꯦꯟꯕꯗ ꯌꯦꯡꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯉꯁꯥꯏꯅ ꯍꯟꯈ꯭ꯔꯗꯤ ꯌꯨꯝ ꯌꯧꯔꯅꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯋꯥꯕꯒ ꯂꯣꯏꯅ ꯀꯣꯛꯂꯒ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯅꯤ꯫ ꯌꯥꯏꯆꯦꯟꯕ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯑꯣꯏꯅꯕ ꯃꯥꯅ ꯈꯨꯝꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯣꯝꯇ ꯅꯣꯛꯆꯩ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯋꯥꯕꯗꯤ ꯉꯁꯥꯏꯅ ꯐꯈ꯭ꯔꯦꯗ, ꯋꯥꯕꯤꯗꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯗꯤ ꯅꯪꯅꯒ ꯊꯥꯖꯗꯅ
Sumaina leirambasida warambaga da khudakta phakrapnida adu ningol lema kai lege haidi ngasi sumaina ga mi mayam ama pullaga patagi tharo thambal mayam ama hiklamni sibu natraga sumaina pullaga adum hekbro ningol lema su yai chen bana khangning da hanglakliba wahang adugi pakumoina tapna khomlai aikhoi kholgi oina purnima numit khodingi leisa pakhang singa se jagoi isegi thauram ama adum thammi adugi ngasi purnima numit oibagi horen jagoi saphamda leitingnaba patagi tharo thambal singa se hiklambani yai chenba tiliba miyam aduda haifet yengnaga ningol lemada mon silaga hairei sida tiliba mayam se punna loina samina doira hoi leisa pakhang punna jura jura semlaga sai yai chen ba haira pisum suklaga khumlei nangi jura sem khraba nade jagoi saba yawgadraba nangsu yai chen bagi wahang adugi paukhum ningol leima pifam khangdre ma masana di jagoi yawroi khankrabani adubu penuna jagoi yawdaba yaroi haina giri giri taklambani mana jagoi yawdrabadi penu ma su yawroi haina hairambada ngairibani madugi su mathakta ningthem na baga punna jura semse hairambada mana khumkhriba paukhum amadi ngasina yai chen bana jagoi yawgadra hanglakpada mana khumpham khangjadre yai chen ba tapna amuka so hairei ningthijana phajana ketharaga sarama jagoi hore naisu yengba lake nangi jagoi do samina bagi tanja phangdrabasu jagoi duri yengjahoge yabana tro taplapna irang purap tawna hairakpa wani ningol leima mihun khangchong chong khalai misna ani du ta thak yai chen bada yengjarei yai chen bana amuka so hairei hawjikidi ai so hankrage horen gairam nate jagoi saram nahangi nangi fizol da yam pakche nangonda nachom dasu yam chane ningol leima yai chen bagi mawong matawda hulamba ihul magi wahai khuding makna magi thamoibu pungsum hek sumkibagum tawri ikai bana masaruk oijabini bikup simakta dasu ikai thibi oijari jamna adumak pakhum pibagumna ngaihak haifet nomlaga hoi haibagi matagumna tawjari yai chen musu aroi boina haifet ningol leimada yenglaga hairei adudi ai thokrage ko wahai ase hairamlaga yai chen ba mafam adudagi kanada su yenglamdana adumak thoki ngasai makai yengduna lairamliba nupi makai do ningol leimagi manak tamna jangsilai ningol leima mamit uishilaga makuta pairiba tharo thambal sing aduda kanna paisinjai thajana hana karimna hairei ningol leima nangdi tumin lona thangnaba khulgi mira arapa khulgi pakhangla yamna wari jikthadana tumin yam taramisibu makoigi maraktagi nupi amana so hairei ningol leima khoidi thak yam wangame aikhoinaga lamba phangadaba thakana jadeda lairikna mayam mamangda afavi saduna ningol leimagi manakta changsilaga haifet lengona duna konsinjaraga hairei yare hena khoisu mi kai kini ado ningol leima hojik laklamba pakhang adubu nanga khangnari ro kari mari leinari no ba mayam dasu khara ta haludana ningol leima lairikta yenglai mabuk ningdasu penubu kawbagumna kanna sonjari penu aibu kari khumdoino mayam mamangsida laoba nangbumda misau changbagumna yenglakliba midyeng sing ado haifet na thairaga ningol leima mana pairiba tharo thambal sing aduda yenglaga tapna khumjarei kaisu henba mari leinaba nateda icham chamna sum khangnabani isungi manaba mani lairik amukasu namhang hangjilai hojiki nupaduga amuk karam kanda thengnaru no minangbo ningol leima kari sukhom ludre penu su lakpa mapa chanakre penu di mayamna dumaina ningol leima da omsilaga lairamba aduda pakhat kiduna khonglei thuna mayam marak aduda gorong chinsilai mayam kari kaidaunarage ningol leima penu bu ubada sormapi ama hondokjai magi chiraba kana laitraba tanphamda penu khaktani magi mitta ujaba isorgumna laklagadra khankibani lakli hojik su magi damak
ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯒꯨꯝꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯗꯧꯕꯒꯤ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯒ ꯄꯦꯅꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯀꯩꯗꯧꯔꯒꯦ? ꯅꯃꯥꯏꯒꯗꯣ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯅꯔꯨ ꯂꯨꯛꯊꯔꯒ ꯂꯦꯞꯄꯝꯃꯤꯗꯤ ꯀꯩꯗꯧꯔꯦ? ꯍꯥꯏꯌꯨꯁꯦ, ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ?" ꯅꯤꯡꯉꯣꯜ ꯂꯩꯃꯁꯨ ꯇꯞꯅ ꯈꯨꯝꯖꯔꯛꯏ, "ꯀꯩꯁꯨ ꯇꯧꯗꯦ, ꯏꯕꯥꯅꯤꯁꯨ ꯆꯠꯅꯅꯕ ꯇꯧꯔꯁꯤꯔꯥ? ꯑꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ꯫